bazaar changzale kuire si udaba area se lere Moirang bazaar si yam nungai ba si risho ke ka le yam nungai kithen si lere Hello everyone, welcome back to Mr. and Mrs. Hizam. Mayam ngasi je yam special oi banu mine khoi yum da Manipur da thokle ba ko adu Manipur thorpai hujik je khoi idau lai thangjing harau ba matam ne adu gi lai khoram ba lai ye adu khoi family oin lakani family di ai husband ne chanu pi ne ai naw pa yawi chathi ne adu mayam lai thangjing khoram ba de nahang khai ti mang de yum da lai ngai yam nak nang khoram ba lai ko hanak lam yam lap na ne khoi lai je phajna pura whole day plan taro ka hatu yam kaya lagi karena pak si kaya no si di si lagi jadi aina thaba lagi tu ni si je cawai ya tu na terus ya oh cawai tu ni ne cawai juga na bro si ja cawai ya pak tharo lo tharo katang kap ke je lo kat lo ye ko selai ampat apa saleh saya jadi wah sila utham wala male tumo ke ijo te bi pai thape dekho asi lojing di phajare sila ijam di okay se lai khoram na ba lai gi seida item loi na phange ai no pa le de ai joy ja te bi joy to di ba joy di manung to tro ni ja te bi utham ba de gi sa hoi wah sidi as sundaro jadi phajare ya koi ke ini nih wow 2025 Thangjing Lai Harau Ba 2025 ꯑꯩꯈꯣꯏꯒꯤ ꯊꯔꯣꯡ ꯑꯇꯩꯒꯤ ꯄꯣꯠꯁꯦ ꯂꯧꯗ꯭ꯔꯣꯕꯅꯦ ꯁꯤꯁꯦ ꯋꯥ ꯐꯖꯔꯦ ꯁꯤꯗꯤ oh si mongji phajai apai tharo thambal gi mana ji da ha pa ga koi bro thangjing khoram bala ya adu akoi je kitang theng khare ba ko koi adu gi ne cha thebi ya ti da la oh ambulance la Chate bila ambulance la ela. Saka samo. Akoi je yum ade lap na ri la ko ni na ko. Adu kitang matam ni thenge do mi yam chin ba adu di ka shu bu di oitre. Hai di si matang ji oi bera di khang dre ko. Adum mi atei khoram ning ba lak ning ba mi yaw ga zo dum phajana dum adum khoram ba kholam ba lak pa dum yani ba. Koi spine up pau le ye. Oh, tu candle dah tham dong mal ni. Okay, mam to pasal na lagi saya. Tei lai ma mal direct number di nuai tu. Number. Kata be, abakalo. Good girl. Lau, mata. Si hap kata apa? Ini dah. Ambil apa? Somda silai lagi lai mamang le ta kapsan mu le no ngai tre kora morse koi do jik jik da le hau pi re la kakala chal koi ai cái lại sang je làm phát dẫn nó xài ai đi ngay xin nào anh bên này si lại phong lạc của sẽ qua được rồi historic tani ko si je bagi Satan ba Satan bagi okay su lai okay
ꯂꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯥ ꯀꯩꯅꯣ ꯇꯧꯕꯩꯅꯤꯀꯣ ꯑꯣ ꯁꯨꯃꯥꯏꯅ ꯄꯤꯛꯅ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯗꯨꯕꯨ ꯁꯥꯔꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯩꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨ ꯂꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯗꯣ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯐꯖꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯦ ꯐꯖꯅ ꯁꯥꯒꯠꯂꯤ sini kaino thoibina in chingba okay okay kai phaba oh tiger phaba ini si wari loi le smaina ko si wari loi le amni thoibina kaino khamnu dagi sing leiba okay mukna sana ba ni sida amanu thamgare hana se le lembra ja kaino thapa thibigi free moigi kaino singdo akoi yumda lermine haba akoi puda wari hang akoi yumda thapa thibigi free le atdagi akoi lokho sida thamine ba hojik sida lokho khre yam ida thang lem ba akoi puda hang wari akoi yumda thapa thibigi free moigi setna ba kai kai no lermine ba okay ore puda hangas Jadi mapan thole, aku je ko somdi thokar jira, makha thokte na. Latu sani ko. Mapan thole. Sana, mana lagi? Ya je as, kupa jam. Yang peace orang kaya, ing cik na. Nanti na pasai. Jadi bi karina nang pai dah. Lay, 치즈로. 아드지 파이로. 예. 시계 뭐미 거위? 타로. 타로 거위 하요? 엄마가. 오, 피피피. 자시. 바이바이. 자시라. 자시라. चप्पल तो और से इच्छा तो बिला. कुमसी काका. कुमसीला. ना कोई ये इंटुक कुंभा कट कर तो मपान तो निकल ले मनुंग द कत्ते होगा. Sisna Sri Thongam Shanti Singh, Honorable MLA, inauguration to bula na niya kaya inauguration na. Oh, mi khari yam khale, ngasai cái mi lem đâu này, koi tang mi jing je lam de lak na baza ne, yam khale mi jing je. Kenda loi ka thom de ra khoi ja manga ka te ba mayam akoi hojik lai khuramba loire lai khuramba je ai matum gane ko ai sida idau thang de la ga khuramba phangjari je ado akoi som matan gi sna akoi gi lai gi program pe ka lai bong jong ba khotpa nundang gi isai dong mai je goi kari ka taw je sida na tani ko ado program gum ba lai matam de mi ji am chille ba si khomam ga de khamna da ne ga taw ne ba ado ai kui matum chahi ka mi khang ma mi ji yo ni ado ta khang de mi gi ni ko khoi na ai ja idau tham gi harau de yamna manipur gi yam famous yamna mi khung ge ai khoyam ba lak nei ba du ngasi ju khoi ju mi lep te lai je ngasai de mathang dang nam lap pa dei dum lak nei ai pho wai sam ho a yim de gi lam lai ja hani nang chalam nei tu suni aran tu suni adu mayam ji khoi khoyam ba loi ka kam ti mo se na ba tawrani adu chaminarasi chala se lai dia pa se chasila Chana pina tu se itu video nami ni tai je khoi na chasia tai je mama ko tai je tai chingi chasila izna khoi ge mama ge thai nei gate ana oi de ne ba ko natro si thai nei gate natro thai nei ge sina khamba som de le re na khoi na adu ko som de na thoi bi som de le cha tu sani okay ada photo ma cha kha pha ba ki lau gi ge ida khoi kalen hai kha nó pan bane hadak so mi chami ne mi leite na mai na kana mi pizza thokre di hai ko da tu hau ri jo ki ma pan da tha ba
ꯀꯥꯂꯦꯟ ꯍꯩꯈꯥ ꯁꯨꯃꯥꯏꯅꯒ ꯍꯦꯛꯆꯔꯒ ꯁꯨꯃꯥꯏꯅꯒ ꯍꯦꯛꯆꯔꯒ ꯆꯥꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯅ ꯊꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗꯗꯤ ꯁꯤꯝꯗ ꯆꯥꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯊꯒꯦ ꯑꯁ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯅꯤꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕꯝ ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕꯝ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯂꯥꯏ ꯍꯔꯥꯎꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯑꯗꯨ ꯆꯪꯕꯒꯤꯗꯨꯁꯨ ꯈꯔ ꯎꯠꯄ ꯌꯥꯔꯒꯗꯤ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯁꯨ ꯌꯥꯝ ꯍꯧꯔꯦ ꯌꯥꯔꯦ ꯁꯤꯝꯇ ꯆꯥꯔ ꯌꯦꯡꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯌꯨꯝ ꯌꯦꯅꯈꯥ ꯃꯅꯤꯡꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅꯤ 이놈자 ꯂꯩꯔꯝꯃꯦ ꯑꯩ ꯂꯥꯛꯑꯦ ꯍꯣꯏ ꯁꯨꯇꯤ ꯊꯥꯔꯣ ꯅꯪ ꯆꯠꯂꯣ ꯍꯥꯏꯅ ꯁꯥꯟꯅꯁꯤ ꯆꯠꯁꯦ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯐꯝꯗ ꯂꯥꯛꯑꯦ ꯂꯥꯏ ꯍꯔꯥꯎꯐꯝꯅꯤ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁꯥꯏ ꯁ꯭ꯇꯦꯖ ꯑꯗꯨꯝ ꯁꯥꯏ ꯁꯣꯝꯒꯤꯁꯦ ꯁꯤꯁꯦ ꯐꯖꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯁꯦꯝꯃꯤ ꯁꯤ ꯁ꯭ꯇꯦꯖ ꯁꯥꯏꯁꯦ ꯐꯩꯅꯦ ꯕꯥꯕꯣꯛ ꯃꯊꯛꯇ ꯐꯖꯅ ꯐꯝꯕꯗꯣ ꯅꯣꯡ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯐꯝꯕ ꯌꯥꯅꯤ ꯁꯤꯁꯦ ꯁ꯭ꯇꯦꯗꯤꯌꯝꯗꯧꯅ ꯐꯖꯅ ꯁꯥꯏ ꯀꯀꯥ ꯇꯧ ꯆꯠꯇ꯭ꯔꯦ ꯀꯀꯥ ꯌꯦꯁ ꯃꯨꯛꯅꯥ ꯂꯝꯖꯦꯟꯒꯤ ꯍꯧꯖꯤꯛ ꯂꯝꯖꯦꯟ ꯊꯥꯗꯣꯏ ꯇꯧꯔꯦ ꯑꯗꯨꯏ ꯃꯤ ꯈꯣꯡꯎꯞꯀ ꯔꯦꯗꯤ ꯂꯩꯌꯦ ꯑꯣ ꯃꯨꯛꯅꯥ ꯇꯧꯗꯣꯏꯕ ꯃꯨꯛꯅꯥ ꯂꯝꯖꯦꯟꯅꯤ ꯈꯝꯕ ꯊꯣꯏꯕꯤ ꯃꯤꯖꯝ ꯊꯣꯡ ꯂꯣꯜꯂꯤ ꯍꯣꯔꯦꯟ ꯌꯦꯡꯕ ꯌꯥꯗꯤ ꯍꯧꯖꯤꯛꯇꯤ ꯍꯥꯡꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯌꯥꯅꯤꯌꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯣ ꯅꯝꯅꯤꯡꯕ ꯍꯥꯏꯗꯁꯨ ꯌꯥꯔꯦꯗ ꯍꯣꯁꯇꯦꯜ ꯅꯪ ꯏꯌꯥꯔꯂꯥꯏꯟ ꯊꯣꯛꯀꯅꯤ ꯏꯌꯥꯔ ꯏꯟꯗꯤꯌꯥ ꯅꯃꯥꯡ ꯅꯨꯄꯥꯒꯤ ꯃꯤꯡꯗꯨꯒ ꯍꯥꯏꯕꯤꯌꯣꯕ ꯑꯁꯣꯝꯒꯤ ꯊꯥꯡꯖꯤꯡꯗꯤ ꯈꯣꯏꯔꯝꯃꯦ ꯊꯥꯡꯖꯤꯡ ꯑꯅꯤ ꯊꯣꯛꯏ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯃꯣꯏ ꯈꯪꯅꯤꯡꯉꯤꯁꯦ 이디네바 ꯁꯤꯅ ꯊꯥꯡꯖꯤꯡꯁꯦ ꯃꯁꯤꯡ ꯃꯅꯥꯎ ꯇꯔꯦꯠꯅꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯗꯤ ꯁꯤꯅ ꯑꯣꯏꯕ ꯑꯣ ꯁꯤꯗꯒꯤ ꯍꯥꯏꯈꯤꯕ ꯉꯥꯛꯇꯅꯦꯕ ꯍꯔꯥꯎꯔꯤꯕ ꯑꯇꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯡꯕꯤꯔꯦ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯊꯝꯃꯦꯀꯣ ꯁꯤꯗ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏ ꯆꯪꯕꯩ ꯀꯩꯅꯣ ꯇꯧꯕꯗꯣ ꯋꯥꯎ ꯀꯕꯣꯗ ꯁꯥꯈꯤꯕ ꯐꯤ ꯊꯣꯏꯕꯤꯅ ꯀꯕꯣꯛꯇ ꯁꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯅ ꯀꯕꯣꯗ ꯂꯥꯏꯗ ꯀꯠꯂꯨꯔꯕ ꯀꯜꯂꯨꯔꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯀꯜꯂꯨꯔꯦ ꯁꯤ ꯌꯦꯡꯕꯗꯨ ꯁꯤꯗ ꯕꯣꯛꯁ ꯑꯃ ꯂꯩꯔꯝꯗꯦ ꯑꯁꯣꯝꯗ ꯄꯨꯊꯣꯛꯑꯒ ꯑꯣ ꯁꯤꯅꯅꯦ ꯊꯣꯏꯕꯤꯅ ꯀꯕꯣꯗ ꯁꯥꯏ ꯍꯥꯏꯕ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯍꯥꯏꯕ ꯐꯤꯗꯣ ꯁꯤꯁꯤꯅꯦꯕꯀꯣ ꯑꯁꯦꯡꯕꯩ ꯁꯥꯔꯤꯕ ꯐꯤꯅꯦꯕ ꯁꯤ ꯃꯣꯏꯅ ꯁꯥꯔꯒ ꯈꯝꯕꯗ ꯂꯣꯟꯅ ꯄꯤꯒ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯥꯗ ꯀꯛꯊꯠꯂꯀꯥꯟꯗ ꯂꯪ ꯀꯛꯊꯠꯂꯝꯃꯤꯒ ꯍꯥꯏ ꯇꯧꯕ ꯍꯦꯛ ꯃꯣꯏꯅ ꯈꯣꯡꯖꯣꯝ ꯄꯔꯕꯗ ꯀꯅꯥꯗꯒ ꯍꯥꯏꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯏꯕ ꯐꯤꯗꯨꯅꯤ ꯁꯤꯁꯦ ꯌꯥꯝ ꯀꯨꯞꯊꯅ ꯁꯤ ꯇꯣꯡꯉꯤꯁꯤꯡꯁꯦ ꯃꯥꯔ ꯌꯦꯡꯀꯥꯟꯗ ꯑꯝꯇ ꯇꯣꯡꯕ ꯅꯠꯇꯦꯀꯣ ꯇꯣꯡꯗꯦꯕ ꯁꯤꯁꯦ ꯇꯣꯡꯕ ꯃꯥꯜꯂꯦ ꯇꯣꯡꯅ ꯎꯕ ꯋꯥꯅꯤ ꯌꯥꯝ ꯍꯩꯅ ꯁꯥꯏꯅꯦ ꯁꯤꯁꯦ ꯃꯊꯪꯗꯨꯗ ꯃꯆꯤꯟ ꯂꯩꯕ ꯅꯠꯇꯦ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯁꯤ ꯁꯥꯏ ꯂꯥꯏ ꯍꯦꯛ ꯂꯧꯕ ꯌꯥꯔꯦ ꯈꯨꯠꯅ ꯂꯣꯏ ꯁꯥꯔꯤꯅꯦ ꯁꯤꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯑꯃ ꯇꯥꯅ ꯁꯦꯝꯕꯖꯥꯠꯅꯤ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯁꯤꯡꯁꯦ ꯁꯤꯅ ꯈꯝꯕꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯥꯏꯗꯤ ꯃꯣꯏ ꯁꯂꯥꯝ ꯍꯥꯏꯕꯒꯤꯗ ꯈꯝꯕꯁꯤ ꯆꯥꯎꯅꯕ ꯌꯣꯛꯈꯤꯗꯅ ꯑꯩꯁꯤ ꯅꯤꯡꯁꯤꯡꯉꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯆꯥꯕꯗꯤ ꯈꯝꯕꯅ ꯈꯝꯕꯨꯒ ꯃꯕꯥꯅꯤ ꯂꯩꯍꯧꯔꯕ ꯃꯇꯨꯡꯁꯤꯗ ꯃꯣꯏ ꯁꯂꯥꯝ ꯍꯥꯏꯅ ꯄꯨꯔꯒ ꯑꯥꯗ ꯌꯣꯛꯈ꯭ꯔꯦ ꯃꯥꯏ ꯅꯤꯡꯊꯧ ꯑꯃꯅ ꯌꯣꯛꯂꯛꯏꯅꯤꯗꯅ ꯑꯐ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯔ ꯌꯣꯛꯈ꯭ꯔꯦ ꯍꯥꯎ ꯃꯌꯥꯝ ꯃꯨꯛꯅꯥ ꯁꯥꯟꯅꯍꯜꯂꯦ ꯈꯝꯕꯅ ꯂꯣꯏꯅ ꯉꯝꯃꯦ ꯉꯝꯕꯗꯨꯗ ꯃꯥꯅ ꯁꯂꯥꯝ ꯍꯥꯏꯕꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯇꯝꯕ ꯍꯧꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯦꯕ ꯁꯤꯁꯦ
ꯑꯗꯨꯒ ꯁꯤꯅ ꯊꯣꯏꯕꯤꯒꯤ ꯐꯨꯔꯤꯠꯅꯤ ꯃꯥꯒꯤ ꯂꯦꯡꯁꯤ ꯁꯤꯁꯨ ꯇꯥꯏꯐꯝ ꯑꯝꯇ ꯂꯩꯇꯕꯅꯤ ꯁꯤꯁꯤꯡ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯁꯤ ꯍꯧꯖꯤꯛ ꯃꯟꯒꯤꯕꯁꯤꯗ ꯈꯪꯗ꯭ꯔꯦꯕꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯁꯇꯤꯆꯤꯡ ꯍꯥꯏꯗꯤ ꯁꯝꯅꯐꯝꯁꯦ ꯑꯝꯇ ꯎꯗꯦ ꯁꯝꯅꯐꯝ ꯑꯝꯇ ꯌꯥꯎꯗꯦꯕ ꯑꯝꯇ ꯈꯪꯗꯕꯅꯤ ꯁꯤꯗꯗꯤ ꯉꯁꯥꯏ ꯐꯤꯁꯦ ꯃꯥꯡꯗꯅꯕꯅ ꯑꯃꯨꯕꯁꯤꯡꯁꯦ ꯐꯤꯅꯦꯕ ꯑꯇꯩꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯁꯦꯝꯃꯒ ꯅꯞꯁꯤꯜꯂ ꯊꯝꯅꯕ ꯁꯦꯝꯕꯅꯦꯕ ꯑꯣ ꯁꯤ ꯃꯇꯥꯏ ꯃꯇꯥꯏꯗꯩꯁꯦ ꯃꯇꯥꯏ ꯃꯇꯥꯏ ꯑꯃꯨꯕꯁꯤ ꯌꯥꯎꯔꯤꯁꯤꯡꯁꯦ ꯁꯤꯁꯤꯅ ꯇꯨꯁꯤ ꯃꯌꯦꯛ ꯌꯥꯝ ꯊꯣꯛꯄ ꯄꯣꯠꯅꯤ ꯑꯗꯨꯔꯁꯨ ꯀꯨꯏꯔꯕꯅꯤꯅ ꯃꯥꯒꯤ ꯃꯌꯦꯛꯁꯤ ꯃꯥꯡꯉꯦ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯉꯁꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯁꯤꯗꯤ ꯃꯥꯒꯤ ꯐꯤ ꯂꯤꯠꯅꯕ ꯐꯨꯔꯤꯠꯇꯨ ꯅꯠꯇꯦꯕ ꯁꯤꯗꯤ ꯇꯣꯉꯥꯟꯅ ꯑꯃ ꯐꯨꯔꯤꯠ ꯑꯃꯁꯤ ꯅꯞꯁꯤꯜꯂꯒ ꯃꯥꯒꯤ ꯏꯁꯇ꯭ꯔꯛꯆꯔꯁꯤ ꯀꯥꯏꯗꯅꯕ ꯁꯦꯝꯕ ꯄꯣꯠꯅꯦ ꯍꯥꯏꯕ ꯁꯤꯗꯤ ꯌꯥꯝꯅ ꯔꯦꯌꯔ ꯑꯣꯏꯕ ꯄꯣꯠꯅꯤꯅꯦ ꯆꯍꯤ ꯑꯗ ꯁꯤꯅ ꯅꯤꯡꯈꯝ ꯁꯝꯖꯤꯜꯂꯒ ꯑꯩꯈꯣꯏ ꯁꯤꯗ ꯈ꯭ꯋꯥꯡꯗ ꯌꯦꯜꯂꯒ ꯊꯥꯗꯩꯗꯅ ꯈꯝꯕꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯜꯂꯒ ꯊꯥꯗꯕ ꯄꯣꯠꯅꯤ ꯁꯤ ꯃꯆꯨꯁꯦ ꯅꯤꯡꯈꯝ ꯁꯝꯖꯤꯟꯒꯤ ꯀꯩꯅꯣ ꯁꯤ ꯃꯆꯨꯁꯦ ꯀꯩꯅꯣꯅꯤ ꯁꯦꯝꯕꯅꯤꯀꯣ ꯁꯤꯗ ꯍꯩꯕ ꯑꯩꯈꯣꯏ ꯁꯅꯥ ꯃꯆꯨ ꯑꯃꯁꯦ ꯁꯤ ꯑꯁꯦꯡꯕ ꯀꯥꯞꯂꯪ ꯑꯣꯏꯕꯒꯤ ꯁꯤꯜꯛ ꯑꯣꯏꯕꯒꯤ ꯈꯥꯡꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯁꯤ ꯇꯧꯔꯒ ꯃꯥꯒꯤ ꯈꯣꯡꯗ ꯌꯦꯠꯀꯗꯣꯏꯅꯦꯕ ꯈ꯭ꯋꯥꯡꯗ ꯁꯦꯠꯂꯒ ꯁꯤ ꯌꯥꯟꯊꯕ ꯑꯃ ꯇꯧꯋꯤꯗꯅ ꯁꯤ ꯁꯥꯏꯠꯇ ꯑꯣꯀꯦ ꯑꯗꯨꯒꯤ ꯐꯤꯗꯅꯤ ꯅꯤꯡꯈꯝ ꯁꯝꯖꯤꯜ ꯍꯥꯏꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯖꯅ ꯂꯩꯅꯤ ꯁꯤꯒꯤ ꯈꯝꯕꯒꯤ ꯐꯨꯔꯤꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯊꯣꯏꯕꯤꯅ ꯂꯣꯟꯅ ꯁꯥꯕ ꯐꯤꯅꯦꯕ ꯁꯤꯁꯦ ꯈꯝꯕꯩꯗꯃꯛꯇ ꯑꯗ ꯃꯄꯥꯅ ꯎꯔꯀꯥꯟꯗ ꯃꯁꯤ ꯑꯩ ꯐꯨꯔꯤꯠꯁꯦ ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯒ ꯈꯝꯃꯒ ꯊꯣꯏꯕꯤꯅ ꯈꯝꯕꯗ ꯄꯤꯅꯕ ꯊꯝꯖꯕꯅꯤꯅ ꯂꯣꯟꯅ ꯃꯥꯡꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯀꯥꯟꯗ ꯄꯤꯗꯕ ꯑꯗꯩ ꯀꯣꯛꯇꯥꯗ ꯁꯥ ꯐꯥꯕ ꯆꯠꯄ ꯃꯇꯝꯗ ꯎꯀꯥꯏ ꯀꯥꯞꯄ ꯍꯥꯏꯌꯦ ꯃꯣꯏꯅ ꯁꯥ ꯈꯥꯕꯁꯤꯀꯣ ꯑꯗꯨ ꯆꯠꯄ ꯃꯇꯝꯗ ꯈꯝꯕꯅ ꯃꯅꯨꯡꯗ ꯂꯤꯠꯄ ꯍꯥꯏꯗ ꯐꯨꯔꯤꯠ ꯃꯌꯥꯝ ꯂꯣꯟꯁꯤꯜꯂꯒ ꯂꯤꯠꯄꯗ ꯅꯨꯡꯁꯤꯠꯅ ꯍꯥꯏꯗꯣꯛꯇꯅ ꯁꯤ ꯎꯈꯤꯕ ꯑꯗ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯌꯥꯗ ꯐꯨꯔꯤꯠꯁꯤ ꯃꯉꯣꯟꯗ ꯄꯤ ꯍꯥꯏꯅ ꯑꯗꯩ ꯌꯦꯡꯅꯕ ꯑꯣꯏꯔꯀꯥꯟꯗ ꯈꯝꯕꯁꯤ ꯇꯥꯊꯤꯔꯛꯏꯁꯦ ꯑꯗꯩꯅꯦꯕ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅ ꯇꯥꯊꯤꯔꯛꯏꯁꯦ ꯁꯤꯒꯤ ꯐꯨꯔꯤꯠꯁꯤ ꯎꯀꯥꯏ ꯀꯥꯞꯄꯗ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠ ꯍꯥꯏꯕ ꯁꯤꯁꯤꯅꯤ ꯁꯤꯗꯤ ꯀꯔꯤꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅꯣ ꯈꯝꯕꯅ ꯎꯀꯥꯏ ꯁꯤꯁꯨꯅꯤꯀꯣ ꯎꯀꯥꯏ ꯀꯥꯞꯄ ꯃꯁꯤꯅ ꯃꯊꯛꯀꯤ ꯃꯁꯤꯅ ꯃꯊꯛꯀꯤ ꯌꯥꯝ ꯔꯦꯌꯔ ꯑꯣꯏꯕ ꯌꯥꯝꯅ ꯔꯦꯌꯔ ꯑꯣꯏꯕ ꯃꯁꯤ ꯅꯤꯡꯈꯝ ꯁꯝꯖꯤꯟꯁꯤꯗ ꯌꯦꯠꯄ ꯉꯁꯥꯏ ꯑꯁꯣꯝꯒꯤꯁꯦ ꯁꯤ ꯈ꯭ꯋꯥꯡꯗ ꯐꯥꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯈꯔ ꯐꯔꯝꯅꯤ ꯍꯧꯖꯤꯛꯅ ꯂꯣꯏ ꯀꯤꯟꯊꯔꯛꯑꯦꯕ ꯅꯤꯡꯈꯝ ꯑꯩꯈꯣꯏꯅ 17 ꯏꯌꯥꯔꯁ ꯁꯨꯕ ꯃꯇꯝꯗ ꯁꯤꯗ ꯏꯄꯨ ꯍꯣꯏꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯤꯗꯣ ꯄꯣꯛꯄ ꯏꯄꯨ ꯍꯣꯏꯒꯤ ꯄꯣꯛꯄ ꯃꯥꯕꯨꯗꯣ ꯄꯣꯛꯄ ꯏꯄꯨ ꯍꯣꯏꯅ ꯄꯨꯊꯣꯛꯅ ꯌꯦꯡꯍꯜꯂꯝꯃꯦꯕ ꯃꯇꯝꯗꯨ ꯑꯥꯗꯒꯤ ꯊꯝꯃꯝꯃꯦ ꯑꯥꯗꯤ ꯄꯣꯛꯁꯤꯗ ꯁꯤ ꯐꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯅꯣꯏꯗ ꯂꯩꯔꯝꯕ ꯄꯣꯠꯅꯤ ꯍꯥꯟꯅ ꯁꯤꯗ ꯃ꯭ꯌꯨꯖꯤꯌꯝ ꯁꯥꯔꯤꯉꯩꯗ ꯊꯝꯃꯝꯃꯦꯕ ꯑꯩꯈꯣꯏꯗ ꯂꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯁꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯍꯥꯟꯅ ꯅꯣꯏꯒꯤ ꯏꯃꯨꯡ ꯅꯠꯇ ꯊꯝꯕ ꯌꯥꯗꯦꯕ ꯁꯤꯁꯦ ꯃꯌꯥꯏꯗ ꯆꯪꯉꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯅꯗꯦꯕꯀꯣ ꯁꯤ ꯃꯌꯥꯏꯗ ꯀꯩ ꯁꯣꯁꯥꯜ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯁꯤ ꯐꯖꯕꯗꯨꯗ ꯃꯥꯒꯤ ꯅꯤꯡꯊꯧꯗ ꯄꯨꯈꯠꯂꯀꯥꯟꯗ ꯀꯥꯡꯈꯟ ꯍꯥꯞꯄ ꯌꯥꯏꯌꯦ ꯑꯗ ꯑꯉꯥꯡꯗꯨ ꯁꯤꯔꯝꯃꯦ ꯍꯥꯏꯕꯅꯤ ꯅꯨꯡꯗꯥꯡꯗ ꯑꯗꯩ ꯑꯃꯨꯛ ꯄꯣꯔꯛꯈꯤꯕꯅꯦ ꯍꯥꯏꯕꯀꯣ ꯀꯥꯡꯈꯟ ꯑꯣꯏꯅ ꯍꯥꯞꯄꯝꯃꯤꯕ ꯁꯤꯁꯤꯅ ꯀꯥꯡꯈꯟ ꯃꯃꯥꯏꯗ ꯃꯇꯝꯗꯨ ꯐꯖꯩꯅ ꯅꯤꯡꯊꯧꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯆꯥꯗꯨ ꯁꯤꯒꯤ ꯅꯥꯒꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩ ꯑꯁꯦꯡꯕꯃꯛ ꯄꯨꯔꯥꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯗꯒꯤ ꯃꯥ ꯑꯃꯨꯛ ꯄꯣꯔꯒ ꯊꯤꯜꯂꯛꯑꯀꯥꯟꯗ ꯁꯤꯗ ꯊꯝꯈꯤꯕꯅꯤ ꯍꯥꯏ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯩꯗ ꯀꯩꯗꯧꯕꯒꯤ ꯂꯩꯔꯝꯃꯤꯅꯣ ꯁꯤꯒꯤ ꯐꯤꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯟꯅꯔ ꯂꯥꯛꯄ꯭ꯔꯥ ꯅꯤꯡꯊꯧ ꯃꯇꯝ ꯈꯔ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯍꯥꯏ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯩꯅ ꯑꯣꯏꯔꯝꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯃꯣꯏꯔꯥꯡꯊꯦꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯩꯗ ꯊꯝꯈꯤꯕꯅꯦ ꯍꯥꯏ ꯃꯣꯏꯅ ꯇꯔꯥꯃꯠꯇ ꯊꯝꯕ ꯌꯥꯗꯦ ꯁꯤ ꯅꯛꯈ꯭ꯔꯕ ꯃꯣꯏꯔꯥꯡꯒꯤ ꯑꯆꯧꯕ ꯂꯥꯏꯕꯨꯡꯁꯤꯗ ꯊꯝꯕ ꯌꯥꯗꯦꯕꯀꯣ ꯃꯣꯏꯅ ꯊꯝꯕ ꯉꯝꯗꯦꯕ ꯃꯩ ꯍꯧꯏ ꯈꯣꯠꯂꯤ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔ ꯁꯤꯗ ꯁꯨꯝ ꯏꯄꯨ ꯍꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯁꯣꯝꯁꯦ ꯑꯗꯨ ꯁꯤꯗ ꯃꯐꯝ ꯂꯩꯔꯒꯗꯤ ꯇꯨꯃꯤꯟꯅ ꯍꯥꯏꯗꯤ ꯀꯩꯝꯇ ꯇꯧꯗ꯭ꯔꯦꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯨꯕꯥꯛꯇ ꯍꯥꯞꯄꯝꯃꯦ ꯍꯥꯏꯌꯦ ꯁꯦꯀꯦꯟ ꯋꯥꯔꯗ ꯕ꯭ꯔꯤꯇꯤꯁꯅ ꯄꯤꯔꯝꯕꯅꯦꯕ ꯑꯗꯩ ꯕꯣꯛꯁꯦ ꯑꯣꯀꯦ ꯁꯤꯒꯤ ꯕꯣꯛꯁꯤꯗ ꯁꯤꯒꯤ ꯕꯣꯛꯁꯤꯗ ꯍꯥꯞꯄꯝꯃꯦ ꯍꯥꯏꯕ ꯍꯥꯟꯅ ꯁꯤꯒꯤ ꯕꯣꯛꯁꯦ ꯁꯤ ꯅꯠꯇꯕꯗ ꯎꯒꯤꯗ ꯑꯃꯨꯛ ꯍꯥꯞꯄꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯣꯏꯅ ꯌꯦꯡꯀꯥꯟꯗ ꯁꯤꯒꯤ ꯐꯤꯁꯦ ꯑꯔꯤꯕ ꯐꯤꯅꯦ ꯁꯤ ꯏꯪꯂꯤꯁꯅ ꯈꯪꯈꯤꯗꯅ ꯃꯣꯏꯗꯤ ꯀꯣꯛ ꯈꯔ ꯍꯦꯟꯕꯅꯤꯅ ꯃꯣꯏꯅ ꯈꯪꯕꯗꯨꯗ ꯁꯤꯗꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯃꯇꯥꯡꯕꯅꯤꯅ ꯃꯥꯅ ꯁꯤ ꯄꯨꯔꯒ ꯅꯣꯡꯉꯥꯜꯂ ꯊꯤꯜꯂꯛꯄꯅꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯁꯤ ꯇꯪꯁꯤ ꯇꯣꯉꯥꯟꯅ ꯀꯣꯟꯍꯤꯡ ꯀꯥꯗꯕ ꯑꯐꯕ ꯑꯣꯏꯖꯥꯠꯅꯤ ꯑꯗ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯑꯍꯟꯁꯤꯡ ꯇꯧꯔꯤꯁꯤꯅ ꯂꯨꯕꯥꯛ ꯑꯅ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯑꯃ ꯂꯩꯗꯅ ꯃꯔꯣꯏ ꯑꯩꯈꯣꯏ ꯂꯨꯕꯥꯛ ꯑꯃ ꯂꯩꯀꯣ ꯑꯗꯨꯗ ꯍꯥꯞꯄ ꯊꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯊꯝꯕꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡꯅ ꯄꯩꯁꯥ ꯂꯨꯄꯥ ꯀꯔꯤ ꯁꯅꯥꯒ ꯌꯥꯎꯕꯅꯤꯅ ꯅꯨꯡꯗꯥꯡ ꯁꯤꯒꯨꯝ ꯇꯧꯔꯒ ꯄꯨꯔ ꯆꯠꯈ꯭ꯔꯕ ꯑꯗꯨ ꯀꯔꯤꯝ ꯌꯥꯎꯔꯝꯕ ꯐꯤꯅꯦ ꯂꯥꯏꯒꯤ ꯐꯤꯅꯦ ꯈꯪꯕꯗꯒꯤ ꯃꯣꯏꯅ ꯀꯤꯗꯅ ꯄꯥꯠꯇ ꯂꯣꯠꯁꯤꯜꯂ ꯊꯝꯈ꯭ꯔꯕ ꯑꯗꯩꯗꯤ ꯊꯤ ꯐꯪꯗ꯭ꯔꯦꯗꯅ ꯏꯁꯤꯡꯗ ꯇꯤꯡꯕꯁꯤ ꯊꯥ 3ꯗꯤ ꯇꯤꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯃꯣꯏ ꯐꯨꯝ ꯆꯤꯡꯕ ꯀꯥꯡꯕꯨꯅ ꯊꯦꯡꯅꯔꯛꯇꯅ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯂꯧꯔꯨꯔꯒ ꯊꯝꯕꯗ ꯑꯗꯨ ꯁꯣꯛꯈꯤꯕꯅꯦ ꯐꯤꯁꯦ ꯊꯥ 2 ꯏꯁꯤꯡꯗ ꯇꯤꯡꯉꯨꯕꯗꯣ
ꯑꯗꯨꯗꯤ ꯁꯣꯛꯈꯤꯕ ꯁꯣꯛꯆꯤꯟꯈꯤꯕ ꯍꯦꯟꯈꯤꯕꯅꯦ ꯑꯗꯩ ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯍꯩꯇꯦꯅ ꯑꯍꯟꯗꯤ ꯍꯟꯗꯛꯇꯤ ꯁꯤ ꯂꯧꯔꯒ ꯍꯣꯔꯦꯟ ꯍꯥꯞꯄꯅꯤ ꯇꯤꯟ ꯆꯪꯗꯅꯕ ꯈꯣꯠꯇꯅꯕ ꯍꯥꯏꯅ ꯑꯗ ꯑꯍꯟꯁꯤꯡꯗꯤ ꯂꯨꯄꯥ ꯊꯥ 2-3 이싱ꯗ ꯂꯨꯞꯄꯨꯔꯗꯤ ꯑꯗꯨꯗꯤ ꯁꯣꯛꯄ ꯍꯦꯟꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯩ ꯈꯔ ꯀꯦꯟꯕ ꯈꯣꯠꯄ ꯇꯧꯈ꯭ꯔꯅꯤ ꯁꯤ ꯁꯨꯝ ꯑꯁꯤ ꯐꯤꯁꯦ ꯏꯁꯤꯡꯗ ꯀꯨꯏꯅ ꯇꯤꯡꯉꯒ ꯂꯩꯔꯨꯕꯗꯣ ꯏꯁꯤꯡ ꯐꯠꯇꯕꯅꯤꯗꯅꯀꯣ ꯄꯥꯅꯤꯗꯅ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯣꯛꯈꯤꯕ ꯍꯦꯟꯈꯤꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯅ ꯋꯥꯔꯤ ꯂꯤꯕꯗꯣ ꯑꯩꯈꯣꯏꯅ ꯇꯥꯍꯧꯕꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤꯁꯦ ꯃ꯭ꯌꯨꯖꯤꯌꯝ ꯀꯥꯡꯕꯨꯅ ꯂꯥꯛꯑꯦ ꯏꯁꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝ ꯀꯥꯡꯕꯨꯅ ꯃꯣꯏꯅ ꯑꯥꯗ ꯄꯨꯒꯦ ꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯄꯨꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯍꯥꯏ ꯁꯤ ꯂꯥꯛꯑꯦ ꯑꯣꯏꯅ ꯈꯜꯂꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯁꯣꯛꯄ ꯌꯥꯄꯣꯟꯇꯦ ꯁꯥꯒꯩꯁꯤꯒꯤ ꯃꯤ ꯅꯠꯇꯅ ꯁꯣꯛꯄ ꯌꯥꯗꯦ ꯑꯅ ꯍꯥꯏꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯏꯟꯗꯤꯌꯥꯗ ꯑꯔꯤꯕ ꯐꯤꯒꯤ ꯑꯃ ꯍꯦꯛ ꯀꯩꯅꯣꯝ ꯂꯩꯕꯅꯤ ꯃꯦꯂꯥ ꯑꯃ ꯂꯩꯕꯅꯤ ꯖꯣꯏꯄꯨꯔꯗ ꯁꯨꯝ ꯇꯥꯏ ꯍꯥꯏꯌꯦ ꯔꯥꯖꯁꯊꯥꯟꯒꯤꯁꯦ ꯁꯤ ꯄꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯅ ꯁꯨꯝ ꯂꯧꯔꯗꯧꯕ ꯏꯟꯗꯤꯌꯥꯗ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨ ꯄꯨꯅꯤꯡꯕ ꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯁꯣꯝꯒꯤ ꯑꯍꯟꯒꯤ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕ ꯄꯣꯠꯅꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯗꯤ ꯑꯃꯨꯛ ꯁꯣꯛꯀꯗꯣꯏꯅꯦ ꯑꯁꯤꯗ ꯅꯞꯄꯤꯕ ꯈꯣꯠꯂꯤꯕ ꯇꯥꯏꯔꯤꯁꯤꯡꯁꯦ ꯃꯣꯏꯅ ꯁꯦꯝꯕꯤꯔꯝꯕꯅꯤ ꯍꯤꯗꯥꯛꯁꯨ ꯃꯣꯏ ꯄꯤꯔꯛꯄꯅꯤ ꯁꯤ ꯃꯃꯥꯡꯗ ꯍꯤꯗꯥꯛ ꯀꯩꯅꯣꯝꯃ ꯁꯤ ꯀꯝꯃꯦ ꯁꯤ ꯁꯤꯟꯗ꯭ꯔꯤ ꯍꯟꯗꯛ ꯁꯤꯟꯗ꯭ꯔꯅꯤ ꯁꯤ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤ ꯑꯁꯤꯅ ꯁꯣꯝ ꯁꯤꯟꯗꯣꯛꯑꯕ ꯐꯤꯁꯦ ꯁꯣꯛꯇꯅꯕ ꯍꯤꯗꯥꯛ ꯇꯤꯟ ꯀꯥꯡ ꯂꯩꯇꯅꯕ ꯇꯧꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯀꯨꯞꯄ ꯋꯥꯔꯣꯜꯗꯤ ꯁꯤꯒꯤ ꯋꯥꯔꯣꯜꯁꯤ ꯃꯥꯃꯨꯗꯨꯃꯤ ꯈꯪꯕ ꯅꯣꯏ ꯄꯨꯕꯨ ꯈꯪꯕꯅꯦ ꯑꯩꯈꯣꯏꯕꯨ ꯊꯦꯡꯅꯔꯛꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯗꯦꯕ ꯆꯥꯎꯔꯥꯛꯄ ꯃꯣꯏꯅ ꯂꯤꯕ ꯃꯇꯝꯗ ꯇꯥꯕꯗꯨꯅꯤꯗ ꯁꯤ ꯃꯉꯥꯏ ꯑꯩꯈꯣꯏ ꯏꯄꯨꯗꯒꯤ ꯑꯃꯨꯛ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯅꯝꯃꯁꯦ ꯀꯣꯟꯅ ꯅꯣꯡꯃ ꯅꯣꯡꯃꯥꯏꯖꯤꯡꯗ ꯂꯥꯛꯑꯣ ꯅꯣꯏ ꯁꯪꯀꯥꯟꯗ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯆꯠꯁꯤ ꯐꯔꯦ ꯐꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯄꯨ ꯊꯦꯡꯅꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯗ ꯋꯥꯔꯤꯗꯤꯀꯣ ꯑꯥꯗ ꯐꯝꯃ ꯂꯣꯏ ꯂꯤꯍꯜꯂꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯌꯥꯒꯗ꯭ꯔꯥ ꯃꯥꯃ ꯌꯥꯅꯤ ꯀꯔꯤ ꯌꯥꯗꯅꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯤ ꯄꯣꯠꯁꯦ ꯊꯥꯒꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯀꯥꯏꯗꯦ ꯑꯗꯨ ꯊꯥꯒꯠꯂꯝꯗꯥꯏꯗ ꯋꯥꯔꯤꯗꯣ ꯅꯣꯏꯅ ꯅꯦꯔꯦꯠ ꯑꯃꯗꯤ ꯇꯧꯅꯤꯗꯅ ꯅꯣꯏ ꯄꯨꯄꯨꯗ ꯐꯖꯅ ꯍꯪꯉꯀꯥꯟꯗ ꯁꯤꯒꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯐꯣꯇꯣ ꯂꯩꯔꯦ ꯑꯗꯨꯒ ꯐꯝꯃꯒ ꯐꯖꯅ ꯅꯣꯏꯅ ꯏꯃꯨꯡꯗ ꯋꯥꯔꯤ ꯂꯤꯔꯀꯥꯟꯗ ꯑꯗꯨꯗ ꯇꯧꯔꯀꯥꯟꯗ ꯕꯦꯁ ꯇꯧꯔ ꯊꯥꯒꯠꯂꯛꯑꯣ ꯑꯗꯨꯗꯤ ꯈꯔ ꯋꯥꯔꯤ ꯆꯤꯡꯕ ꯍꯦꯟꯅꯤꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯊꯥꯡꯒꯩ ꯁꯦꯡꯅ ꯃꯉꯣꯟꯗ ꯊꯝꯃꯛꯄꯅꯦꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯋꯥꯔꯤ ꯈꯪꯕ ꯍꯦꯟꯒꯅꯦꯕꯀꯣ ꯏꯄꯨꯅ ꯈꯪꯒꯅꯤꯕ ꯑꯩꯈꯣꯏ ꯕꯥꯁꯨ ꯈꯪꯕꯨꯗꯤ ꯈꯪꯉꯦ ꯃꯥꯁꯨ ꯑꯩꯈꯣꯏ ꯕꯥꯅ ꯃꯈꯥ ꯇꯥꯕ ꯌꯥꯝ ꯈꯪꯕꯅꯤ ꯑꯩꯈꯣꯏ ꯕꯥ ꯌꯥꯝ ꯈꯪꯉꯦ ꯃꯥꯅ ꯈꯔꯕꯨꯗꯤ ꯂꯤꯕꯤꯈꯤꯑꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯑꯩꯁꯨ ꯌꯥꯝ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯩ ꯅꯣꯏ ꯁꯥꯒꯩ ꯅꯣꯏꯅ ꯊꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯕꯨ ꯍꯣꯏ ꯀꯩꯅꯣꯗ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ